Manipur Miyam ki mandate yauduna suspension of operation SoO agreement ki matang da nakal ahum gi wari sanaba yauruba amadi makata na SoO agreement SANGDOKHIBA haibasi democracy ki kanglon sing nathairam laga militant group sing themani haina COCOMI na pendaba phongdorgle thas ki tang marida Ministry of Home Affairs amasung kuki militant group singa makata na sahi amagi SoO agreement khujak pinakiba adubo akan mamong da yaning da phongdorladuna coordinating committee on Manipur integrity COCOMI ki convener Laikhuram Jayantana thador ki bacherolamada nauna SoO agreement khujak pinakiba si yelomi singi mayokta ni amadi miyam gi mayokta India laingakna lay haibadu takpani Lisingani kunumdogi March tarada state cabinet na lawkiba warep ki matungina center state amasung kuki militant group singa lainariba suspension of operation SoO agreement asidagi Manipur lengan handoki adubo state cabinet ki warep adu ikai khumnabagi mahuta miyam gi mandate yaudana agreement SANGDOKHIBA haibasi kuki narco terrorist singi tamthiba thabak thorom sing adu losinduna thambaga loinena miyam gi democratic rights sing khongaunabani President's rule gi laingak lairiba state asigi miyam bo center na kari sukhande takpani center gi thawong asina Manipur yauna northeast region da lairiba yellow me singi right security amasung future adu namthaduna thambani amadi narco terrorist singi thabak sing ayaba pithokpani haina COCOMI na phongdorokli